Naga Kuki anigi marakta thokiba irang adu matam adugi laingakna chap chaba mathau pangthoktuna waroisin puraknaba honaki adubu hauzik thokliba irang asidadi laingak asina laingak amagi pangthokpam thokpa mathau pangthoraktabadagi Prime Minister gi mityeng chingsilakpani haina CWC gi member gai khangamna phongdorakli ngasi Congress Bhavan da pangthokiba paugi mifam amada wafam asi phongdokladuna Congress Working Committee CWC gi member gai khangamna hai matam amada thokiba Naga Kuki anigi irang aduga hauzik thokliba irang asiga aduki matik khenei matam aduda thokiba irang adudi ethnic crisis nate madudi lalholup singgi marakta thokiba irang nei matam adugi laingakna irang adu ethnic crisis oidanaba laingak amagi tofam thokpa mathau ningthina pangthokhi loinana constitution na piriba tongan tongan ba chana kanglon sing sizinaduna irang adugi waroisin purangnaba honakhi madugi saruk ama oina peace committee sing semduna kulkul da chatlaga wari sanaduna waroisin purangnaba angamba thakta honakhi mahak masamak hanagi chief minister Risang Kaising amasong Tien Haukip ka loinana watiam naba kulkul singda chatuna wari sanaki adubu hauzik thokliba irang asidadi laingak amagi tawfam thokpa mathau ningthina pangthok labra amade laingak asida yauriba minister amasung MLA sing kok chung sinaraga waroisin puraknaba wari sanakiba leirabra haibasi achobo wahang ama oiri Irang asi karidagi haurakibano haibasi hauzik fauba laingak asina khangdana leiri Manipura hauzik thokliba irang asi paliba laingak asina narco terrorist nani amuk hai illegal immigrant na thokhanbani haina amuk hai amoromda irang asi popi pambi pak sana thariba sigi mayokta laingak na thabak paikhatpadagi thorakpani haina amuksu phongdokle asuk sangkraba matam asida irang asigi haurakpham khangdana leiri hauziki oiriba phibam asida aikoigi chief minister asi thauna lehaningi Prime Minister Lakhaningbagi wafam aside pendabana helakpadagi haibani Prime Minister Laktrabasu Prime Minister Office tagi waroshad amma puraklabasu yai haina gaikhangamna makha taki Thole wa thok ase Imphal the minister MLA sing se leija se kham masi ku wa thok ase thok phawda khoji phawda peace institute lawdana ai ka ku ki ate snaw sing ki leader sing punna MLA ben sing chala masi ku peace initiative lawdana jikta labra ai ta da ben khangde chenu thobak tawra ba peace committee shem ki bada madu thabak an pangthok awra pangthok te What is this? Kaino. Asini keda bise. Marabadana peace purakana ba. Peace purakpade raidana. Thoi buwa thok asigi. Haurak pham phamda. Tangdana khambang ngamda ba makhai. Ungda lebsna kam peace normalcy kam purakadri. Kadai hobulula nam sai thambi khai. Normana narco terrorist ra. Narco terrorist. Aduni ma. Normana illegal immigrants nam hai. Normana ba poppy cultivation ne tharpani mu hai. Kadai gi what masiki crisis talk no habise who's a problem identify to the other solution come and procadino another layo hang the data come hidak hagadino hidak hagari about now